Sida suspension of operation the lady ne hariba arm group maruina chinkuki jomi gi adum loba lalholu kun manga se makoina mang tharaga megi tang om da durachanpur dagi kangbai tan lakma tamda AK47 paiba combat dress set mi si yaroga lakwaji video myam na loi unagrabani madudagi ngasi bawa chathar ki lana sida tongan ba video photo footage myam mi yawra kanda suspension operation agreement le diba arm group myam se masi yawi habaji khangale ni haiba masi khangna yauri basing ase masigi mathakta India government na kulai lokotpa matamda suspension operation agreement yauri ba armed group singasi kulai lokotna wi wapam yaurokidaba makoi mathakta section wa thambagi wapam yaurokdaba makoi si mafam jana phajan punjana thambagi wapam yaurokdaba sina makoi singasi kanthot thamakanda lana si makha chatha nanabagi design ma India government tawi habse koi miyam da mana phawi aduna hariba wapam singase masi mayam masi India government na thabak oina masi mathang athubada paikhatpa ngamdriba makai manipur thoi birang asi loisangani haidana moina metega kuki ga phaminaraga wari sarga loisanma ngamni na khaliba se masi miyam na minamba aduma minamba thabakni haira porasida kokomi amadi manipur miyam na civil society singa thugadaba leite masi akon badai khoi isa gi yum kaidana chelaba mioi lising humfumdra si masa gi mayumda hanjanba ngamanbagi changda India government madugi security fazana piraba madugi mayokta leiba mi singsi mathakta chap chaba ain yobe thabo paikhatpa ngamaba highway singasi secure toraba adulaba separatist element sing kulai pairaga mihan mipun jathariba singasi chap chaba moi mathakta military crackdown toraba operation toraba admai toroga element singasi subdue toraba matungda shanti amadi tangdu leitaba hanjal hanna ba honarakpada kanglu puru masen me amin naraga nushi chanana kamaina lemina ketagi habidu tanabagi stage to yorokanda kokomina maduda saruk yabdi koi soidana koi mang tharaga saruk yajagani aduga hoji sarang nadana lambi chatpa bo yahandana thamiba jingda drug ki adung loba empire ma lingaga opi tharaga thamiba si kokthokdana lehaliba lan asida akoida landarak basida mihan mipun myam senariba suspension operation gi arm group singasi kantuga thamiba sigi port myam sigi mathakta changjaliba mitop sing khandok pai thabo paikhataba sigi thabo myam si paikhatringaida manipur irang si lotion ba habase othoidaba adumba aran wafamni madu thaido kanda India government senariba port singasi dagi nathok nanabu honabada meteiga kuki ga namjalaga noi masen nusinadabagi hanna sunabani noi masen thaminaraga yasano habase khwaidagi chawna minamba thawong amani masi India government na masi wafam asi thado kanda sincerely holistically hariba thabak singasi mathang manawna na packet pirakanda irang asi losananaba honabaduna taseni irang asi losanang ni habisima onjage